Indian Armyna Operation Sindoorgi Asengba hero Masak Takthorakkhre. Leibak amagi Pangal Sakti gi Yanglen Sarusi Hauskan nongna sarga puthurukpa khulaising Kudamoina S400 Akas Spider Sigum basingsta oirabui miyamna khanai longnai. Lan gi khulai gi matang da lakpada malim gi leibak ayamana anau anau puthurukpa khulaisingsta paishinna hotnanai ariba khulaisingdi konchak da langthokpagi chatnabi ama lei. Handak India Pakistan khuthukna waduda Pakistan na nongthakta gi landar inedna tawda mokhune scenery se ayamana ahongba drone ngaktani. Aduna moigi mamal hungba drone singdu kapthana budam India na atang khulai sina thok phaisimakti sanmitlon gi maiki dadi apangba ta doini. Maramsini India na Operation Sindoorda makhoi gi drone singse kapthana budam tadgumba leibak kyana di koncha une langthokhrabadgumba ari khulai da upgrade tawthuba khulai sing oina sizinakhi. Metang taretagi tara phawda Pakistan India gi nongthakta drone chanipandagi lishing ama phaw landana ba paishalhalakhi. Drone singsi praja kungna taba mafam sing adagi lining resol gi mafam laishangumba target torga paishalhalakhi bani hairi adu target amukta mi phanam hatpi yaredana. Indian Air Defense Director na phongdurpuda moina paishalhaliba drone singse ayamana mamal ahong ngaktu oibaduna maram oiraga Indiana madugi chanaba paukhum piba mathau tabadagi ariba adubu upgrade tawthoba Air Defense gun sing adu sizinakibani hairi. Asumna anauba khulai singtani ikanta kanarabu khanariba wakhalonsidida semdokningai leiri haibisi Indian Operation Sindoordagi malemda khudumbi thinduna takhi. Later Vanati in Jacksu S400 Akas adubu siki chapi ma mangki batibada lupa pipa mombati ma sinabagi thabak tu Indiana tawkhidi haibani. So guys, adom so huskan IPL yengbirongani masi yengyeng adom selsu phangbiningbra mathang match ki winner aina 1x F dagi predict tawkhre 1x game section da cross under and over dice na singba makal mathil game sing yauri mayamna yam pamnari biti cross ni game sing si sandraga sel gi mana sing thui halli aduga adom na sigi promo code si sinabiragadi ₹1,49,000 fawgi bonus kudakta phangani aduga lupa chani dei horga deposit tawraga game sing si sanabi ya halli aduga 1x tadi adom na game sing dagi han highest odd phangani. So what are you waiting for? Link comment pin go and check it out. Moigi drone singdu kapthabda sina kivin jagi hero ahummadudi mathang sina L70 GU23 amadi silka ahumsini hero si makoi umsini. Moigi matang nei khoi hyperapitang khangminase L70 Masin 1950s matamda Swedish firm Boforsna nongthaki apai bising kapthana design tawkhibani nongmei jaw ase. Masi ariba khulai oibana amamba numidangi matam adai nongthin nongmangda sinaba yadaba khulai ama oirami maramsina sigi khulai si hojiki matamda malim gi leibak ki amnadi konchak onthokna khrabani. Adubu Indian Defense ki scientists amadi engineers singna masi upgrade khara piragadi hojikan gi land sudum nai khaihinba yakhini habisi makhuna chen thajabadagi radar adagi amamba unaba thermal imaging athapa onaba laser range finder ka loin hapsile masana maranai mathu pangthuk chabungamnaba fire control computer ka su hapsile. Sidagi di L70 kuloirabo operators amadi korogi mangalgi mapal tangam madu tangkhidre ahing oigra nungthil loigra lechil thagira nong chugira maranai mathanta nemna parapi nabgi drone sing thira ga shathajabungam le maranai masi panghai haijin banate Operation Sindoorda manas athakibi action gi falladuna sakhini. Operation Sindoorgi ani sub hero duna sigi Soviet Union matamgi ariba khulai yam thuna kapangam gidam thoina khangnaraba anti-aircraft gun asini mamingna GU23 sigi khulai si yam sakti lejragasu kap adgi maru hanba loi khunna tawdoini jan gi thabang haktani aduga sisod mungai amamba adgi nongthin nongmangda sinabi yadabiduni adu sisu ngasagi L70 ki dumaina mai tabi mongda upgrade phajana pisinkhre khunna ka maru halamda hujikti motorized bell ni policy aduna maru hanbai thoina panthani ngai maram leitre ahing nungthil midang nan stop ta phajana maranai shatha zabangam le. Operation Sindoorgi mini khangkhangna bitraba ahum suba hero aduna sigi silka sini sin amuk thawra kapa yabi anti-aircraft gun ni. Sigi 1960s matamgi ariba khulai sisu
ꯍꯥꯝꯅ ꯎꯅꯅꯕ ꯔꯦꯗꯥꯔ ꯍꯥꯞꯆꯤꯟ ꯑꯃꯝꯕꯗ ꯎꯅꯕ ꯊꯔꯃꯜ ꯑꯃꯗꯤ ꯅꯥꯏꯠ ꯀꯦꯃꯦꯔꯥꯁ ꯍꯥꯞꯆꯤꯟ ꯑꯗꯩ ꯀꯝꯄ꯭ꯌꯨꯇꯔꯅ ꯔꯦꯗꯥꯔ ꯑꯃꯗꯤ ꯀꯦꯃꯦꯔꯥꯒꯤ ꯏꯟꯐꯣꯗꯨ ꯄꯨꯟꯁꯤꯟꯍꯜꯂꯒ ꯇꯥꯔꯒꯦꯠ ꯀꯗꯥꯏꯋꯥꯏꯗ ꯆꯞ ꯆꯥꯅ ꯀꯥꯞꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯪꯀ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯍꯣꯠꯍꯟꯕꯁꯨ ꯉꯝꯂꯦ ꯑꯁꯨꯝꯅ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯗ ꯏꯟꯗꯤꯌꯥꯅ ꯂꯩꯕꯥꯛ ꯀꯌꯥꯅ ꯀꯣꯟꯆꯥꯛ ꯑꯣꯟꯊꯣꯛꯅꯈ꯭ꯔꯕ ꯈꯨꯠꯂꯥꯏ ꯑꯍꯨꯝ ꯑꯁꯤ ꯃꯈꯣꯏꯅ ꯑꯞꯒ꯭ꯔꯦꯗ ꯄꯤꯔꯒ ꯊꯋꯥꯏ ꯀꯌꯥ ꯀꯟꯕ ꯑꯃꯗꯤ ꯉꯥꯛꯁꯦꯟꯕꯗ ꯇꯤꯡꯊꯣꯛꯅ ꯁꯤꯖꯤꯟꯅꯈꯤ ꯃꯥꯏ ꯄꯥꯛꯅ ꯁꯤꯖꯤꯟꯅꯈꯤ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯑꯁꯦꯡꯕ ꯍꯤꯔꯣꯁꯤꯡꯗꯤ ꯃꯈꯣꯏ ꯑꯍꯨꯝꯁꯤꯅꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ